ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ 112 ꯁꯨꯕ ꯇꯥꯡꯀꯛ ꯃꯍꯥꯔꯥꯁꯇ꯭ꯔ ꯊꯥꯅꯦꯗ ꯏꯪ 2015ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯐꯝ ꯑꯁꯤꯗ ꯔꯥꯖꯁꯊꯥꯟꯗꯒꯤ ꯂꯥꯛꯇꯨꯅ ꯐꯤ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟ ꯇꯧꯕ ꯑꯔꯕꯤꯟ ꯑꯒ꯭ꯔꯋꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡ ꯂꯇꯥ ꯑꯒ꯭ꯔꯋꯥꯜ ꯀꯧꯏ ꯃꯈꯣꯏꯒꯤ ꯆꯍꯤ 3 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯍꯔꯁ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯌꯨꯛ ꯑꯃ ꯑꯔꯕꯤꯟꯅ ꯍꯥꯏꯈꯤ ꯂꯇꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩ ꯊꯦꯡꯈ꯭ꯔꯦꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯇꯤꯐꯤꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯉꯁꯤ ꯀꯥꯎꯅꯤꯀꯣ ꯄꯨꯡ 5ꯗ ꯆꯠꯀꯗꯕꯗꯣ ꯍꯣꯏꯗ ꯀꯥꯎꯔꯣꯏꯗ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯁꯣꯄꯤꯡ ꯆꯠꯄꯅꯦ ꯑꯇꯩ ꯃꯐꯝꯗ ꯀꯣꯏꯕ ꯆꯠꯀꯗꯕ ꯂꯩꯗꯨꯗꯤ ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯑꯝꯇ ꯄꯝꯃꯝꯒꯦꯁꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ 4ꯔꯛ ꯁꯨꯔꯕꯅꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯍꯥꯟꯃꯨꯛꯁꯨ ꯐꯖꯅ ꯍꯥꯏꯅꯔꯒ ꯁꯣꯏꯔꯤꯗꯨꯗꯤ ꯐꯣꯟ ꯇꯧꯔꯛꯑꯅꯤ ꯁꯣꯔꯤ ꯂꯇꯥ ꯑꯩ ꯊꯕꯛꯅ ꯌꯥꯗ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯆꯠꯂꯁꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯒꯩ ꯑꯗꯨꯝ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯃꯗꯨ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯒꯅꯦ ꯑꯩꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛ ꯑꯗꯨꯝ ꯁꯥꯍꯟꯗꯣꯏꯅꯤ ꯀꯥꯎꯅꯨꯀꯣ ꯑꯣꯀꯦ ꯌꯥꯔꯦꯁꯦ ꯁꯦ ꯃꯆꯥꯊꯣꯏꯁꯦ ꯑꯣꯏ ꯁꯦ ꯃꯃꯥꯡꯗ ꯄꯥꯏꯔꯣꯁꯦ ꯅꯃꯥꯅ ꯀꯤꯍꯜꯂꯤꯁꯤ ꯎꯔꯦꯗꯅ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁꯦ ꯑꯉꯥꯡꯁꯦ ꯑꯝꯇ ꯂꯧꯁꯦ ꯂꯇꯥ ꯑꯗꯣ ꯁꯣꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯩꯅ ꯁꯣꯏꯔꯣꯏ ꯍꯥꯏꯔꯗꯤ ꯁꯣꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯂꯇꯥ ꯄꯨꯡ 4ꯒꯤ ꯃꯃꯥꯡꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯗꯨꯀꯥꯟꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨ ꯄꯣꯠ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯤꯠꯄ ꯗꯨꯀꯥꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯌꯣꯜꯂꯤꯉꯩꯗ ꯂꯇꯥꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯣ ꯀꯥꯎꯅꯤꯀꯣ ꯉꯁꯥꯏ ꯌꯨꯝꯗ ꯍꯥꯏꯅꯕꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯗꯨꯀꯥꯟ ꯌꯧꯈ꯭ꯔꯒ ꯀꯥꯎꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯂꯇꯥ ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯑꯩ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏꯕ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯂꯇꯥꯕꯨ ꯀꯂꯛꯆꯕ ꯂꯣꯠꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯦꯡꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯇꯥꯒꯤ ꯃꯌꯨꯝꯗ ꯂꯇꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯅꯪꯇꯅꯤ ꯑꯩꯅ ꯉꯥꯎꯖꯔꯤꯕ ꯅꯪꯕꯨ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯅꯤꯡꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯣꯔꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯔꯧꯔꯔꯣꯏ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯁꯦꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕ ꯃꯇꯥꯡ ꯑꯃꯅꯤ ꯑꯃꯔꯣꯝꯗ ꯑꯔꯕꯤꯟꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕ ꯄ꯭ꯔꯀꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯗꯨꯀꯥꯟꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯈꯤ ꯂꯇꯥ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤꯉꯩꯗ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯅ ꯍꯥꯜꯂꯦ ꯑꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯀꯣꯜ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯀꯥꯎꯗꯦꯕ ꯑꯩ ꯄꯨꯡ ꯆꯞ ꯆꯥꯅ ꯂꯥꯛꯀꯅꯤ ꯊꯝꯃꯣ ꯄ꯭ꯔꯀꯥꯁ ꯅꯈꯣꯏ ꯚꯥꯕꯤꯁꯤ ꯌꯦꯡꯉꯣ ꯉꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯅꯍꯥꯟꯃꯨꯛ ꯁꯣꯏꯈꯤꯕꯗꯨꯗꯅꯦ ꯉꯁꯤꯁꯨ ꯑꯩ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯃꯥ ꯄꯥꯈꯠꯇꯅ ꯇꯧꯖꯔꯤꯅꯤ ꯑꯗꯣ ꯄ꯭ꯔꯀꯥꯁ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩ ꯉꯁꯥꯏꯅ ꯆꯠꯄ ꯌꯥꯔꯕꯅꯤ ꯗꯤꯂꯤꯞꯇꯨ ꯀꯩꯗꯧꯔꯦ ꯗꯨꯀꯥꯟ ꯂꯥꯛꯇ꯭ꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯗꯤ ꯑꯩ ꯉꯁꯥꯏꯅ ꯍꯟꯕ ꯌꯥꯔꯗꯧꯅꯤ ꯚꯥꯏꯖꯤ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯅꯤ ꯍꯟꯗꯛꯁꯦ ꯑꯗꯨꯒꯤ ꯃꯍꯥꯛ ꯂꯥꯛꯇꯕꯅꯤ ꯑꯣ ꯑꯗꯨ ꯐꯔꯦꯅꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯩ ꯆꯠꯈ꯭ꯔꯒ ꯗꯨꯀꯥꯟꯁꯤꯕꯨ ꯅꯪ ꯅꯊꯟꯗ ꯂꯩꯍꯧꯕ ꯌꯥꯒꯗꯣꯔꯤꯔꯣ ꯃꯌꯥ ꯑꯗꯨꯒꯤꯗꯤ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯍꯧꯒꯦ ꯌꯥꯅꯤ ꯑꯁꯨꯝꯅ ꯑꯔꯕꯤꯟꯁꯨ ꯄꯨꯡꯐꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯂꯇꯥꯅ ꯃꯌꯨꯝꯗ ꯄꯨꯡ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏꯗ ꯂꯇꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯔꯕꯤꯟꯅ ꯄ꯭ꯔꯀꯥꯁ ꯑꯩ ꯆꯠꯂꯒꯦ ꯅꯣꯏ ꯚꯥꯕꯤꯁꯦ ꯀꯣꯜ ꯇꯧꯔꯛꯑꯦ ꯅꯪ ꯌꯥꯅꯕ ꯇꯧꯔꯝꯃꯣꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯣ ꯂꯇꯥ ꯑꯩ ꯂꯥꯛꯄ ꯍꯧꯔꯦ ꯃꯇꯝꯁꯦ ꯆꯞ ꯆꯥꯔꯦ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯒ ꯑꯩꯅ ꯂꯥꯛꯄꯁꯤꯒ ꯆꯞ ꯆꯥꯅꯔꯦ ꯍꯣꯏ ꯅꯪꯒꯤ ꯒꯥꯔꯤꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯐꯝꯃꯨ ꯑꯗꯨꯒꯅꯦ ꯅꯪ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕꯗꯣ ꯀꯅꯥꯅꯣ ꯍꯜꯂꯣ ꯂꯇꯥꯒꯤ ꯐꯣꯟꯗ ꯇꯧꯔꯛꯂꯤꯁꯤꯕꯨ ꯀꯅꯥꯅꯣ ꯅꯪ ꯑꯗꯨ ꯈꯪꯂ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯅꯣ ꯅꯪ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯂꯨꯄꯥ 1,2,00,000 ꯊꯧꯔꯥꯡ ꯇꯧ ꯅꯪꯒꯤ ꯅꯆꯥ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯂꯨꯄꯥ 1,2,00,000 ꯄꯤꯗ꯭ꯔꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯜꯂꯣ ꯀꯅꯥꯅꯣ ꯄꯥꯏꯕꯤꯔꯤꯁꯤꯕꯣ ꯀꯔꯤ ꯐꯥꯒꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯌꯨꯝꯗ ꯊꯨꯅ ꯂꯥꯎꯅꯦ ꯐꯥꯒꯤꯔ ꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯨ ꯈꯪꯅꯤꯡꯂꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯋꯥꯟꯊꯗꯨꯅ ꯇꯥ ꯂꯩꯍꯧꯕꯅꯤ ꯅꯪꯅ ꯈꯔ ꯊꯨꯅ ꯂꯥꯛꯂꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯀꯟꯖꯕ ꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯑꯔꯕꯤꯟꯅ ꯂꯇꯥꯒꯤ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯂꯩꯈꯤ ꯌꯨꯝꯊꯪꯅꯕꯤ ꯀꯕꯤꯇꯥꯗ ꯀꯣꯜ ꯇꯧꯈꯤ ꯍꯜꯂꯣ ꯀꯕꯤꯇꯥ ꯅꯪ ꯀꯔꯥꯏ ꯂꯩꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯝꯇ ꯆꯠꯄꯤꯌꯨ ꯀꯩ ꯇꯧꯕ ꯌꯥꯎꯒꯦ ꯑꯔꯕꯤꯟ ꯚꯩꯌꯥ ꯅꯪ ꯈꯤꯇꯪ ꯊꯨꯅ ꯑꯝꯇ ꯆꯠꯄꯤꯌꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯦ ꯌꯨꯝꯗꯅꯦ ꯂꯇꯥꯒ ꯍꯔꯁꯀꯗꯨ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯣꯏ ꯑꯩ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯒꯅꯦ
फोन से अदुम पाइगे फोन से नंग थमगनु कविता हो होय भैया आई चटपा हौरे मसिगी मतुंगदा कविताना इमुंग चंगदुना लता लता हाइदुना कौरमी इमुंग अदु चंगो मतमदा लता युमयाइदा इखेंग तादुना सीदुना लेरमकी कविताना लाउदुना युम अदुदगी चेंथोरकी अरबिना फोनदा कविताना लाउदुना चेंथोक अदुदा महानंगकी कविता कविता हेलो ताब्रो नंग करी थोबो यावगे अखोय इमुंग करी थोबो यावगे हेलो कविता नंग तारिब्रा भैया अरबिन नखोयगी लतादु युमयाइदा तादुना लेरे अदुगा मसा पुंबदो ईना पुंचो चोले यारगदी खितंग थुना तलाकपियु असुमना कविताना लाउबदुदा लेकाइगी मी मयाम संगसिलक्लमे अरबिन सु फोन थमकी अमदी मयुम यौननबा महाक्की गाड़ी कना थारोकी थौदोक अदुदा लेकाइगी मी अयाम्बा चंगदुना येंगलमी लेकाइगी मियोय सिंगनी येंगो मतमदा इमुंग मनुंगदा मोखोयगी मचानुपा हर्ष लेरमदे असुमना सही कुंथारोम सुरबी लता सीदुना लेरमकी महाक्की मचानुपा हर्ष सही अहुमुक सुरबा इमुंग अदुदा लेरमदे मसिगी मखा तारकपदा अरबिन मयुमदा यौरकी असिबा नुपीगी मनाक्ता फमदुना वा अमता ngang mahak laiki पुलिस शंकर कौब मियोय अमना पाउ पीखी पुलिस मफम अदुदा लाकी अमदी इमुंग अदुदा लेरिबा पोत चै क्या चेक्सिनली गेंगलमी मतम अदुदा कविताना पुलिस ताइकी सब भैया अरबिन एंगोंदा कॉल तौरपने मखोयगी युमदा अमुक्ता चंगो हाइदुना युमदा चंगलगा इना लता लता कौब मतमदा युमयाइदा तादुना लेरमी मदुगी मतुंगदा आइना लाउबदगी लेकाइगी मिसिंग लोइना चंगकी ओ अदुगा पुलिस फोन तौबदु कनानो असब आइनी आइगी मिंग शंकर कौई साब कविताना लाउबा अदुदगी अखोय लेकाइगी मी म्याम संगसिनदुना येंगबा मतमना थौदोगसी थोक्तुना लेरमनी मदुदगी आइना पुलिस कॉल तौजबनी ओ अदु नंगना फोन तौरकु मतमददी अंगांग मा पनखिदाय सब मखोयगी चही अहुमनम सुरबा हर्ष कौबा अंगांग मा लेबनी इमुंग अदुदा अंगांग लेब्राना अखोय लेकाइ म्याम संगदनी येंगे लेतबा सब ओ अरबिन जी थौदोगसीदे यामना नुंगाइतबा थौदोगमनी अदुबु वा असेंग खरा अखोयदा हाइबिरबदी मिहात पसे याम थुना फादे अखोयसु यामना नुंगाइतबा फाव अदुबु कमाय तौबनो ngasiगी थौदोसिबो सर नुपा अमना लतागी फोनदगी आइगी फोनदा कॉल तौरपनी मखा थाबद एकरिनो खंगदे सा आई कोक लाउरे सा आई ज्ञान मांगले सा मसिगी मखा तारपदा पुलिसना इमुंग अदुदा महाकी सनानुपा थम्पम सिंह सेक तौरमेमदी सनानुपा लोइनमक लेरम पुलिस की मियोय अमना मकोक थोंबा पुलिस अमदा सर सनानुपा दी लोइनमक लेसा अदुगा इमुंग असनेगी पोचे अमता पोकिदि सुमनतगी लतागी फोन असिनतना करिगुम अमता पोकिदि सा मसिगी मखा तारकपदा वाचमैन दमो पुलिसना वाहंगी मफम अदुगी फ्लैट कॉलोनी दा लेरिबा मियोय सिंगदा सीसीटीवी कैमरा पानब्रा हाइबा वाफम हंगी मफम अदुदा सीसीटीवी की करिगुम खुदोंग चाबा मता लेरमदे पुलिस नमुक अरबिन मखा ताना हंगमी अरबिन जी थौदोसिबु करमनो याम सेंगना खोइदमुता हाइबियु सब असिसे आइगा लतागा कोइबा चटननबगिदमा लेमनखिबा नुमिदमने अयु अंगनबदगी आई कोइबा चटपसिदा लागलरो हाइदुना महाग याम वाजकी अंगोंदा हंजन हंजन महांगा ngasi कॉल क्या रतुक मौसागुमना आई दुकान पोट योनबा चलमी मफम अदुदसु महांगना ngah leita कॉल तोरकी मदुगी मतुंगदा पुंग मरीगी मांगोइना आइना युमदा लाकने हाइकी पुंग मरी तारक्त्रिंगै ममांगदा महाकी फोनदगी कॉल अमा लाकी कॉल अदुदा आइना आइगी लता ओइबोइनिंगदना आइना पाखोंग खोंकी अदुबु नुपा अदुना लता युमयाइदा तादुना लेरे कनिंगलबदी खरा थुना लो लोइनाना आइगी इचानुपागी पुंसी कनिंगलबदी लुपा लाख अनिगी थौरांग तौ हाइरमी मसिगी मतुंगदा युम योरकपदा थोक्लमलिबा थौदोसिनि सा ओ अरबिन जी सेल खक्की ओइरगदी महांगना इमुंगदा लेरिबा सनालुपा पुद्रिबा मरम असे करिगिनो हाइबसिनि यामना हंगनिंगाय ओइरि अदुबु मिहात पसे अखोय सोइदना पुथोनो न भोनगी मसिगी मखा तारकपदा पुलिस अमना पुलिस ऑफिसर अमदा हाइकी सर मिहात पदुना यामना लाइना थबगसे पांगथोप ओइरमनि मरमदी सीसीटीवी सु लेते अदुगा मी चथोक चसिनदसु मखुगी फ्लैट कॉलोनी असिदा करिमता सिक्योरिटी की सेक्शन थरांग अमता लेते सर अदुगा सर लताकी नंबर से हौजु फावो अदुम ऑफ ले अदुगा इमुंग मनुंग से चंगपदा नमदुना चंगलपुगी ममी मत तादे सर अदुनि अखोइना खालिसे मसिगी केस से यामना अंगकप केस अमा ओइगदोरी मागी नुपाना दी नुंगाइनदब लेते हाइरी अदुगा महाकी फोन दा कॉल तौरखिब नुपा अदुगी खोंजेल दसु खंगबा ngamde हाइरी थौदोगसे पैसागी दि अमुकसु मानदे अदुगा लुपा लाख अनि अमुक डिमांड तौइ हाइबदुनु करिनो मांगना सेल पामलगदी मखोइ इमुंग मनुंगदगी सना लुपा पुद्रिबन मरम करिगिनो थौदोगसे ममांगदा थोकिबा थौदोग अमगी लमन खुंबो ओइरि जाला
ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯦꯡꯈꯤꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯕꯤꯟꯗ ꯂꯇꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯍꯜꯂꯣ ꯍꯜꯂꯣ ꯅꯪ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯃꯗꯨ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯅꯪ ꯀꯟꯕ ꯄꯥꯝꯗ꯭ꯔꯣ ꯍꯜꯂꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯔꯁ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯂꯥꯡꯁꯜꯂꯨ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯡꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯨꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯣ ꯑꯩ ꯃꯇꯝ ꯂꯩꯇꯦ ꯐꯣꯟꯁꯦ ꯊꯝꯃꯒꯦ ꯑꯗꯨꯒꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯑꯣꯏ ꯑꯗꯨ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯄꯨꯂꯤꯁꯅ ꯅꯝꯕꯔ ꯑꯗꯨ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯕ ꯃꯔꯝꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯃꯐꯝ ꯑꯁꯤ ꯕꯤꯀ꯭ꯔꯣꯂꯤ ꯔꯦꯜꯋꯦꯗꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯕ ꯉꯝꯈꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯔꯕꯤꯟꯗ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯔꯕꯤꯟꯅ ꯃꯍꯥꯛ ꯃꯈꯣꯜ ꯑꯗꯨ ꯈꯪꯕ ꯉꯝꯗꯦ ꯃꯍꯥꯛꯀ ꯀꯅꯥ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯋꯥꯐꯝ ꯑꯗꯨꯗ ꯅꯍꯥꯛ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯜꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯑꯔꯕꯤꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯔꯥꯖꯁꯊꯥꯟꯗꯒꯤꯅꯤ ꯌꯥꯝꯅ ꯀꯥꯏꯖꯗꯕ ꯂꯥꯟꯖꯗꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯅꯤ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯦꯁ ꯑꯁꯤꯗ ꯀꯪꯉꯥꯎꯅꯔꯝꯃꯤ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕ ꯄ꯭ꯔꯀꯥꯁꯇ ꯄꯨꯂꯤꯁꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯆꯍꯤ 3 ꯁꯨꯔꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯐꯣꯟ ꯑꯃꯨꯛ ꯂꯇꯥꯒꯤ ꯅꯝꯕꯔꯗꯒꯤ ꯇꯧꯔꯛꯈꯤ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯈꯪꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯔꯕꯤꯟ ꯑꯩꯅ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯡꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯗꯣꯛꯂꯕꯗꯤ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁꯥ ꯂꯥꯡꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯥꯁꯤ ꯂꯣꯏꯁꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯑꯩ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯤꯒꯦ ꯑꯗꯣ ꯌꯥꯔꯕꯗꯤ ꯍꯔꯁꯀꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇ ꯇꯥꯖꯒꯦ ꯁꯦ ꯑꯃꯨꯛꯇꯪ ꯍꯔꯁꯀꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇ ꯇꯥꯖꯒꯦ ꯅꯪꯒꯤ ꯅꯆꯥꯗꯣ ꯁꯤꯅ ꯐꯪꯅꯤꯡꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯧꯁꯥꯗ꯭ꯔꯤꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥꯁꯤ ꯍꯥꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯄꯤꯌꯨ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕ ꯅꯪꯕꯣ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯑꯩ ꯄꯤꯒꯦ ꯑꯩ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯤꯒꯦ ꯄ꯭ꯂꯤꯖ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯨꯡ ꯑꯃ ꯂꯩꯔꯝꯕ ꯃꯇꯨꯡꯗ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯊꯝꯃꯒꯦ ꯑꯁꯨꯝꯅ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯗꯣꯛꯈꯤ ꯂꯣꯀꯦꯁꯟ ꯈꯪꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯅ ꯀꯣꯜ ꯍꯦꯛ ꯇꯧꯕ ꯃꯇꯨꯡꯗ ꯑꯣꯐ ꯊꯝꯈꯤꯕ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯑꯁꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯈꯤ ꯑꯃꯔꯣꯝꯗ ꯑꯔꯕꯤꯟꯅ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯥꯏꯈꯤ ꯁꯥꯔ ꯑꯩꯗꯤ ꯂꯇꯥꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯔꯁꯇꯤ ꯐꯪꯍꯟꯕꯤꯌꯨ ꯁꯥꯔ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯄꯤꯔꯨꯔꯒ ꯄꯩꯁꯥꯁꯤ ꯂꯧꯈ꯭ꯔꯒ ꯑꯉꯥꯡꯇꯣ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯁꯥꯔ ꯅꯠꯇꯦ ꯑꯔꯕꯤꯟ ꯃꯥꯅ ꯂꯨꯄꯥ ꯂꯥꯛ 2 ꯍꯥꯏꯔꯤꯗꯣ ꯑꯗꯣꯝꯗ ꯄꯩꯁꯥ ꯂꯩꯔꯕꯗꯤ ꯄꯩꯁꯥꯗꯨ ꯈꯤꯇꯪ ꯂꯥꯡꯁꯤꯜꯂꯨ ꯁꯥꯔ ꯑꯩꯗꯤ ꯂꯨꯄꯥ 50,000ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯌꯥꯔꯦ ꯄꯩꯁꯥꯗꯨ ꯌꯥꯝꯃꯟꯈ꯭ꯔꯦ 50,000ꯗꯣ ꯑꯗꯨ ꯈꯛꯇꯪ ꯂꯥꯡꯁꯤꯜꯂꯨ ꯅꯪꯒꯤ ꯄꯩꯁꯥꯁꯨ ꯂꯨꯄꯥ ꯑꯃꯠꯇ ꯃꯥꯡꯍꯜꯂꯣ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯐꯪꯍꯟꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯄꯩꯁꯥ ꯑꯔꯩꯕꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯎ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯅꯪꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯈꯟꯈꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯍꯥꯠꯄ ꯑꯃꯈꯛꯅꯤ ꯀꯣꯜ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯑꯣꯐ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯂꯣꯀꯦꯁꯟꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝ ꯇꯠꯇꯅ ꯃꯍꯥꯛꯅ ꯍꯣꯡꯉꯤ ꯑꯗꯨꯒ ꯑꯔꯕꯤꯟꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛꯂꯕꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯉꯝꯒꯗꯕꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯔꯕꯤꯟꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕ ꯄ꯭ꯔꯀꯥꯁꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯑꯔꯕꯤꯟꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯀꯥꯁ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯍꯪꯈꯤ ꯄ꯭ꯔꯀꯥꯁ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯃꯄꯨ ꯑꯔꯕꯤꯟꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯁꯥꯔ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯁꯥꯔ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯏꯅꯥꯎ ꯗꯤꯂꯤꯞꯀ ꯑꯩꯒ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯏ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎ ꯑꯅꯤꯃꯛ ꯗꯨꯀꯥꯟꯗ ꯌꯥꯎꯕꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇꯦ ꯑꯗꯨꯒ
मी अतोपदसु महाक्ति करिगुम्बा कायदबनि साहब ओके फरे अदो साहब आई चचबा यारद्रा ngaiko nang chatpe hairo ngarang dagi thodok si thokpa matung dagi nang imung sida dum lei ado hojik paisa piba chalam dai sida nang yum da chakki hai si karigino sab ai puja tawgada bo khogada ba lei puja tawbodo gari manung da dum taw akhoi na hojik chakador bam phom sida na haksu chakada ban phani sab masigi matung da phone location khangna na ba police na ngai duna leki police sai thok tu mafam kya da leki karigumba location adu khanglabadi police na mafam adu da changchalaga mihar padu phana na numagi damak sem saduna leki matamadu da call torki police na location khangki amadi police na mafam kaya da sai thok tu leki mahaki location adu da police ki miyoi sing channa na bahonaki matamadu da mihat padu na arbinda hey arbin nang paisa do langsalabra langsandiribra hello ai paisa do langsanjare ai paisa do leijare adu harsti nangna nangi na sada hari du garigino paisa do phangbagane nangi na chanu pado adum pigani adu nahna paisa lokhraga aigi angang do mu piraktrabadi kamai tawba hey ai di nangi dukan phamba adugumba karbar tawba mi nathine aina haikrabadi loire ai di joban da chatpa mini aduga nangna lakadaba mafamdo ai haige asumna mahangna lakadaba mafam adu railway amagi mafamda mahangna talami railway adugi maning thangba bus khampham adugi mapada mi leinedraba khola amagi mapada paisa thamamgadabani haiba wafamana talami maduda arbin haige aduga hello nang na iginu piso hatwe aduga aigi sasu phangandrabadi aidi loire handang mapuk nang na kari nungai tabagino nang na ngonda tawrisi ai nang ga koina wari sanabagi matam leitine aina hariba se sachato aina nongonda minute 65 gi matam piri pung nipal hek tarakpa matam na mafam adu da lakadabani nang na kari gumba soiraba angang adu aina dum hatkani chumlaba nangi angang amadi nangi nupi gi phone aina soidana nongonda pigani adugane yamna hei singba taragadi nang favoir asumna miyo edu call thamki masigi matungda location khanglaba matungda police ki miyo sing arbinga amadi lupali sing yang khaina lak ani saraba matungda semlaba bag aduga loinana makhoi mafam adu da lakhi arbinna paisa gi bag adu hairiba khola adugi mapada paisa bag amuba du thamlami police ki miyo sing amamada maikai mari question duna fijam setuna leki masigi matungda arbinna police ki miyo sing loinana bus amagi marumda lotuna leki police na paisa bag adu karamba miyoina loba lakpagi haiba ngaiduna leki matam adu da khongna chatpa mi malaki asumna khongna chatpa mi asina lakpa matamda khola adugi mapada leriba bag amudu uki matam adu da mi aduna mahak sumanga koilei leiduna leiriba bag adu bu munne yenglami amadi bag adu bu longna na bahonaki police na khanki lagriba mi asi soidana maki kidnapper adu oirangani haina adubu mi aduna bag adu lowduna chatki masigi matungda minute kaya ngaiduna leki mafam adu kanagumba miyo amata lakidi ngaihak leiraba matungda mamaida fina khumba miyoi ama khongna laki amadi thamliba paisa gi bag adu mahak paiduna chatpa horami asumna mahangna chatpa horokpa matamda police ki miyoi sing chenthoroki amadi miyoi adubu police na phaki masigi matungda police na mahak ki mamaida khumliba fi adu haidoki mahak ki maithong uba matamda arbin gi dukan da phamba yawba prakash ka punna mahak ka amada leminaba mahak ki sagai gi manaw nupa dilip oiramki dilip kari nang di kari gi sitoriba nang bu hek thakliba ai khoni yawriba dukan asigi mapugi nupi bu halaba matungda nang na angang asigi dama nang na kidnap togduna paisa tanba hayu kana na hainu se hayu hayu hey batamas hayu hey ngako hayu kari gino chi thabak si torsi gai gino hayu kari gino si torsi so ai hajege sa ai khongkangdagi mafam asida thabak suba lakhibani matam adu da igi sagai gi yamani prakash mahangna phiyon ma dukan amada yawsi haiduna ibu koki ai makhoi gi dukan da yawki adubu nomo nomidang ma chak chage toba matamda dukan asigi mapu arbinna phigi sample khar piru law haiduna koki akhoi chak su sadri nge da korok padu da baya prakash na haibadagi mahaki yumda chatki mahaki imungda thong hangdok tun hek changba matamda ai di numit han moiki makhoi gi imung de hek phambaga arbin gi nupi lata masak matok phajarabi mahaki nupi ubada ai ngawkhiram matam maduda imungdagi mahangna ising thakse haiduna ising puthoraki ising amana baya prakash ki mamangda thamki adubu aingonda pirakpa ising adudi mahaki makhut mangna aingonda piraki aduga momon noki nokphe tawduna aingonda munna yenglam mahaki mitiyeng
ꯃꯍꯥꯛꯀꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯩ ꯉꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯚꯩꯌꯥ ꯄ꯭ꯔꯀꯥꯁꯇ ꯑꯃꯨꯛ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯀꯗꯒꯦ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯩꯌꯥ ꯄ꯭ꯔꯀꯥꯁꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯃꯄꯨꯒꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯇꯧꯏ, ꯑꯩ ꯃꯉꯣꯟꯗ ꯉꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯚꯩꯌꯥ ꯄ꯭ꯔꯀꯥꯁꯇ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯚꯩꯌꯥ ꯄ꯭ꯔꯀꯥꯁꯅ ꯅꯪꯅ ꯚ꯭ꯔꯝ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟꯒꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯕ ꯌꯥꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯛꯊꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯚꯩꯌꯥ ꯄ꯭ꯔꯀꯥꯁꯀ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯟꯈꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯩ ꯌꯥꯝꯅ ꯉꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯥ ꯅꯥꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯅ ꯗꯨꯀꯥꯟꯗꯒꯤ ꯁꯨꯇꯤ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ, ꯐꯤ ꯁꯨꯔꯨꯔꯒ ꯐꯤ ꯐꯧꯕ, ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯖꯈꯤ꯫ ꯑꯩ ꯌꯥꯝꯅ ꯉꯥꯎꯖꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯥꯈꯣꯟ ꯁꯤꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯌꯥꯝꯅ ꯁꯦꯡꯅ ꯉꯥꯎꯖꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯄꯥꯝꯕ ꯑꯣꯟꯈꯤ꯫ ꯑꯄꯥꯝꯕ ꯑꯣꯟꯈꯤꯕꯁꯤꯅ ꯑꯩ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯈꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯈꯤ꯫ ꯑꯩꯅ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯍꯥꯖꯣꯟꯅ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯑꯃ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯛꯈꯤ꯫ ꯀꯔꯤ? ꯑꯩꯅ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕ ꯑꯉꯥꯡꯅꯦꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯝꯃꯤꯕꯣꯔꯦ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯤ ꯅꯪꯒꯤ ꯗꯨꯀꯥꯟ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯅꯕꯨꯛ ꯊꯥꯛꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯅꯪ? ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇꯪ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯑꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯔꯣ꯫ ꯀꯔꯤ? ꯅꯪꯒꯤ ꯅꯆꯤꯟꯗꯨꯅꯁꯨ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕ? ꯍꯦ ꯕꯥꯕꯤ, ꯌꯦꯡꯉꯨꯁꯦ, ꯁꯤ ꯊꯥꯡꯁꯦ ꯌꯦꯡꯉꯨ, ꯊꯥꯡꯁꯦ ꯎꯔꯕ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯊꯥꯡꯁꯤꯅ ꯅꯪ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯟꯗꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯡꯅ ꯅꯝꯗꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯏꯖꯠ ꯂꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯌꯥ ꯍꯟꯅ ꯊꯦꯝꯈꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯩ ꯁꯥꯎꯃꯟꯈꯤꯕꯅ ꯑꯩꯅ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯑꯩꯅ ꯊꯤꯟꯈꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯛꯂꯒ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯃꯩ ꯆꯥꯛꯂꯦ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯖꯣꯟꯒꯤ ꯑꯉꯥꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯌꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯗꯤꯃꯥꯟ ꯇꯧꯕꯅꯤ꯫ ꯄꯩꯁꯥꯁꯤ ꯄꯤꯔꯛꯂꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯤꯈꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯤ꯫ ꯑꯣ, ꯌꯥꯝꯅ ꯐꯖꯕ ꯄ꯭ꯂꯥꯟꯅꯤꯅꯦ ꯗꯤꯂꯤꯞ꯫ ꯅꯪꯕꯨꯁꯨ ꯌꯥꯎꯍꯜꯂꯤꯕ, ꯅꯪꯕꯨꯁꯨ ꯅꯕꯨꯛ ꯊꯥꯛꯂꯤꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯒꯅꯤ ꯁꯤꯅꯤꯅꯦ꯫ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯏ ꯍꯥꯏꯕꯗꯨꯗ ꯃꯆꯥꯒꯨꯝ ꯃꯅꯥꯎꯒꯨꯝ ꯈꯜꯂꯒ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯅꯨꯡꯁꯤꯅ ꯅꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯅꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯦ, ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯛꯑꯒ ꯅꯪꯕꯨ ꯄꯥꯝꯂꯕꯅꯤ ꯍꯥꯏꯕ ꯋꯥꯈꯟꯁꯤꯕꯨ ꯅꯪꯕꯨ ꯁꯥꯏꯀꯤ ꯂꯩꯕ ꯃꯤꯔꯕ ꯅꯪꯕꯨ? ꯅꯪ ꯅꯍꯥꯅꯤ, ꯅꯪ ꯄꯥꯈꯪꯅꯤ, ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥ ꯂꯩꯔꯕ ꯃꯧ ꯑꯗꯨꯗ ꯅꯪꯅ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯅꯪꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯕꯨ ꯗꯤꯂꯤꯞ, ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯒꯨꯝꯕ ꯀꯦꯁ ꯑꯃꯗ ꯃꯥꯏ ꯄꯥꯛꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯐꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯕꯁꯨ ꯀ꯭ꯔꯥꯏꯝ ꯅꯦꯚꯔ ꯐꯦꯁ꯫ ꯅꯪꯅ ꯐꯅ ꯍꯩꯁꯤꯡꯅ ꯇꯧꯔꯕꯁꯨ ꯅꯪ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯔꯨꯕ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯔꯁꯀꯤ ꯂꯩꯐꯝ ꯊꯤꯈꯤ, ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯩ ꯆꯥꯛꯄꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡꯁꯤ ꯊꯝꯂꯝꯂꯒꯦ ꯍꯥꯏꯔꯒ ꯊꯝꯃꯝꯃꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯉꯥꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯇꯕꯅꯤ ꯍꯥꯏꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯨꯔꯛꯂꯒ ꯑꯔꯕꯤꯟꯗ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯦꯁ ꯑꯁꯤꯒꯤ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯅ ꯗꯤꯂꯤꯞꯅ ꯂꯇꯥꯕꯨ ꯊꯥꯡꯅ ꯅꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯗꯤꯂꯤꯞꯅꯗꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯅ ꯂꯇꯥꯒꯤ ꯍꯛꯆꯥꯡꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗꯁꯨ ꯗꯤꯂꯤꯞꯅ ꯂꯇꯥꯕꯨ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯇꯥꯒꯤ ꯃꯁꯥꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯂꯤꯕ ꯑꯔꯕꯤꯟꯒꯤ ꯅꯨꯄꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯇꯥꯈꯤ꯫
Masini ngasigi wari Diamond Radio no pujarakpa afaba tamo loksenbiu fatabadi nakhanda thambiu icham chamba Diamond Radio gi crime serial amakangni thodok asina tabiraba matungda Diamond Radio tabiriba mioi lising kaya gi thamoida pungning loksing khajiktang oirabasu pijanana hona jaba achamba thorom amani ngasigi damakta di James Hagurjamna tabiriba singbu amuka hana khurumjari